Aiaco Mayang Imphal na Mithoi Mihellaba Maheiroising Oktuna Pukning Thougatkhre Academic Incentive Award Committee Aiaco Mayang Imphal na sinduna chahi khuding leptana chatharakpana khun suba encouragement function pangthoktuna board amasung council na louduna pangthokhiba class 10 amadi 12 ki science amasung arts exam da Mayang Imphal Kendra gi manungda leiriba school sing amadi thangnaba khun Kakching District ki Mayang Imphal Maibam dagi Mithoi Mihellaba Maheiroising Oktuna Pukning Thougatpa gi thouram pangthokhre Pravavati College Mayang Imphal gi indoor hall da pangthokhiba thouram aduda manitko gi chairman su oiriba Mayang Imphal AC gi MLA Kongkham Robindra Singhana chief guest veterinary and animal husbandry department gi retired director Dr. Chabungbam Nandakishore Singha amadi Manipur University of Culture gi deputy registrar Dr. Laurembam Surjit Singhana mathang sitna president amadi guest of honor oina saruk yaki thouram gi manung channa hokhiba chahi gi May 3 dagi khangaudana haurakhiba thokhaningdaba irang na maram oiraga laikhidraba lamdam asigi athauba amasung athaubi singi mafamda athoiba mithunglen sing Aiaco gi member sing amadi Maheiroising na minute ani tumina leptuna ikai khumnaba utki thouram gi nunggi oiba warol piraduna Aiaco Mayang Imphal gi secretary Chongtham Siam Chandrana haikibada Aiaco Mayang Imphal asi ing sok lising amaga chamapan maudrani panda wakhalon manaba miyoi kharana pullaga lingkhatuna tungi yumbi oirakadoriba mahaitam liba Maheiroising bu henna afaba lambida achumba maikaida puraknaba amadi tongan mahiramda masak naiba miyoi sing khangatuna pukning thougatpagi mana piduna lakpani ngasidi chahi 13 suduna Mayang Imphal gi manungda masak nairaba miyoi kaya pukning thougatkhiba laikhre amadi tongan ba award donor sing busu thagatpa phongdokhibaga loinana matung tarakpadasu ahenba mityeng changbirakani haibagi thajaba thamki thouramga mari leinana chief guest oina saruk yakhiba K Robindrana Maheiroising na tungi punsi lambida mai pakna chatpa ngamnanaba yaifa thoujal piki class 12 ki makhada Maheiroising na kari lambida chatkadage haibadu yengsinnaba consultant committee semduna thabak ama tawbada mai paknaba yengsinbagi mathau tai haiki Mayang Imphal Kendra gi manungda exam pass tawrakraba amadi Manipur pummada mai pakpa ngamlakraba Maheiroising busu thagatpa phongdokpaga loinana tungi lambida mangam sana chatpa ngamduna khunai asigidamak thabak thoram sing tawraknaba appeal tawki bosemna lawba HSLC exam da grade 1 na fangba amadi kosemna lawba HSC exam gi art stream da third suba position lawkraba amadi chada marfuga mangagi mathakta mark 1 na fangba punna Mahairoi nifuga marida tongan ba miyoi singna katpirakpa award singa loinana case award yauna certificate amadi citation sing piduna ikai khumnaba utpaga loinana pukning thougatkhi